Iduningthaugi postagi laukhocharake Paojakhup Kuki asi ngasi numidang pung 7:10 Mizoramgi Ailjol Mizoramgi Lengpui Airport Mizoram Police na fare. Mahakpu Churachandpur Police Station da transfer tawgani amasung matungda Imphal Police Station da transfer tawgani. Mangasi Ukrul da Sirelili Festival gi matamda hingsa thokhanaba thorang tawriba maru oiba active oiba miyoi amani. Irangi haurakfam malemgi miyamna khanglagani asengba chumba haibasi namsinduna kaidonungda thambe yaroi. India ki Chief of Army Staff General Upendra Dwivedi na lamdam asida thoklibi irang asigi root cause adu mayek sengna thamlakhibasina Malem pumnamangna irang asigi haurakfam mayek sengna khanglagani haina former CM N Biren na phongdorakli. Social media da Chief of Army Staff General Upendra Dwivedi na phongdorakhiba wafam sing adugi video amaga loinana thadorakpa post amada former CM N Biren na hai yumfam yaudaba masung aranba pau kaya ngayak leitana sandorakliba sida miyamna thajabiganu aikoi ama toina punsinduna amadi asengba chuma pau khangdokminaduna hingminasi hairakli. Trump na Pakistan nungsirakpagi achoba maram leramlei. America ki President Donald Trump na thaina dagi marup oiduna lakhiba India bu nathairamlaga Pakistan bu nungsirakpagi achoba maram leramlei haina report amana phongdorakli. Report asigi matungina America ki World Liberty Financial WLF Pakistan da achoba deal ama tawki. WLF hairiba company asi cryptocurrency ki farm money pharmacy da Donald Trump ki macha sing amadi imung manung gi miyoi singi chada humfu share yauri. Tha amagi mamangda WLF ka Pakistan ki crypto council ga achoba deal ama tawnakhiba leibana India amadi Pakistan ga lan tawnaраклабadi pharmacy gi oina achoba mangjaba kaya leigadabana atamnana Trump na khut thingjalakibani hairi. Wa pharmacy leibana Trump na lan asigi matangda wa hongduna ngangba horakibani hairi. Security Force na pambaina luchingba UNLF ki kedar ama fare. Ngasi nungtil pung 3 rom taba matamda Security Force kangbu amana Imphal West District ki manung chanba Khumbong Kaithel ki area dagi pambaina luchingba UNLF ki miyoi ama fare. Amana mafam adugi nupi singna kalhaure hairi. Farba nupa adugi mamingna oinam Rosan Kun kawi mahak Moidangpok Awang Leikai dagi laklaga haujingna Pasoi Police Station ki manung channa Kaithel manbida leibani hairi. Police ki pauna hai National Highway 37 Imphal Jiri lambi gi Khumbong Bazar area da lambi asida chaliba Tata truck singdagi sel khaibaga mari leinana fabani hairi. Mangondagi mobile phone ahum SIM card ahum sel oina lupa 2,500 rom phangi hairi. Pakistan gi spy oirambagi fare. Lam koibagi video YouTube ta thagatpa Haryana gi YouTuber amadi Instagram gi influencer oiribi Jyoti Malhotra kaubi nupi amabu Pakistan gi spy oirami haibigi maralda authorities singna fagatkhre hairi. Authorities singna phongdokhibada Jyoti Malhotra amadi atopa miyoi tarukna Pakistani agent singda India gi sensitive oiba information pithoklami. Masida natana Jyoti Malhotra na Pakistan gi Lahore na chingba tongan ba mafamda chatuna hariba mafam sing adu positive oina utpada natana mahakpu foreign agent singna propaganda sandokpada sizinai hairi. Russia gi drone na Ukraine gi imung manungi miyoi pumnamak bas thugaibada siankre. Ukraine gi awang nongpokta leiba Sumi region da ngasi Russia gi maikaidagi drone na chatharakwa attack amada bus amada panduna maduda tonglakhiba imung amagi miyoi 9 maksiankre. Thaudo adugi matangda President Zelensky na phongdorakpada Russia gi maikaidagi lan loisinningbagi khongthang amada leite haikre. Leiba anigi marakta diplomacy gi oiba khongthang chathaduna wari sanabagi thabak chayol asida Khongjel yangsin ki adubu Putin gi maikaidagi ngarang Turkey gi konong Istanbul da pangthokhiba mifam aduda mahak lakpagi mahul makha thaba official oina tharakpadagi pungani phau phadana leikhai taba ngamdana wari sanabadu loisinki. Putin na phongdorakpagi matung ina karigumba mahaka Zelensky ga hakthengna phaminaduna wari sanabagi tanja adu mahakna mamangda thamki wafam sing aduda hana yanaraba matungda oithokpa yagani haina thamlakli. Ngasigi drone attack aduna Russia gi luchingpa asina lan loisinbagi wafamda pungning changde haiba adu uttuna micham phauba khaktana hatpigi thabak chathari. Thaudo adu Sumi region military administration gi maikaidagi phongdorakpa da mafam adugi ayupung 3:13 chatpa matamda thokhibani. Bus aduna Bilofia city dagi lanjenaba micham sing puduna lakhibaga thaudo adu thokhibani. Imung amagi miyoi pumnamak yauna miyoi 9 sikhi aduga khara amana ka hena sokhi hairi. Donald Trump na peace ki matangda wafam phongdorakpa asi oidaba ngangbani Khamenei. Iran ki Supreme Leader Ayatollah Amil Khamenei na US ki President Donald Trump mara seraduna peace ki matangda phongdorakliba wafam sing adu mahaki maikaidagi oidaba ngangbani haikre. Handak loisin kiba Middle East ki khongchat aduda mafam adugi oina tangdu leitaba ingtappa
ꯄꯤꯁ ꯊꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯆꯤꯟ ꯊꯤꯕꯅꯤ꯫ USAꯅ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯀꯣꯛꯇ ꯏꯖꯔꯦꯜ ꯂꯩꯉꯥꯛꯇ ꯇꯟ 10 ꯂꯨꯝꯕ ꯕꯣꯝ ꯄꯤꯔꯒ ꯊꯥꯗꯍꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯕ ꯑꯣꯏꯗꯦ, ꯐꯣꯡꯗꯣꯛꯂꯤꯕ ꯃꯁꯥꯃꯛ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯌꯥꯝꯕꯨ ꯋꯥꯐꯝ ꯑꯗꯨꯅ ꯏꯀꯥꯏꯍꯟꯕꯅꯤ ꯍꯥꯏꯅ ꯈꯥꯃꯦꯅꯩꯅ ꯃꯈꯥ ꯇꯥꯈꯤ꯫ ꯀꯔꯞꯁꯟ, ꯂꯥꯟ ꯑꯃꯁꯨꯡ ꯒꯜꯐꯇ ꯈꯠꯅ-ꯆꯩꯅꯕꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯌꯦꯠꯅꯕ ꯂꯩꯇꯅ ꯏꯖꯔꯦꯜ ꯂꯩꯉꯥꯛꯅ ꯃꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯀꯦꯟꯁꯔꯁ ꯑꯣꯏꯕ ꯇ꯭ꯌꯨꯃꯔ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ, ꯃꯔꯨ ꯐꯨꯛꯇꯨꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯉꯟꯕꯗ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯟꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯇ꯭ꯔꯝꯞꯅ ꯄꯤꯁꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯨ ꯊꯝꯕꯒ ꯂꯣꯏꯅꯅ ꯀꯤꯍꯟꯕꯒꯤ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤ꯫ ꯀꯔꯝꯕꯕꯨ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯇꯦꯍꯔꯥꯟꯗ ꯂꯩꯕ ꯅꯦꯚꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ, ꯀꯤꯍꯟꯕꯅ ꯆꯠꯀꯗꯕ ꯏꯔꯥꯟ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯇꯥꯔꯤꯐ ꯆꯥꯗ 100 ꯍꯟꯊꯕꯗ ꯌꯥꯔꯤ, ꯇ꯭ꯔꯦꯗ ꯗꯤꯜ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯇ꯭ꯔꯝꯞ USAꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯟꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯥꯔꯤꯐꯁꯤꯡ ꯑꯗꯨ ꯆꯥꯗ 100 ꯀꯛꯊꯕꯗ ꯏꯟꯗꯤꯌꯥꯅ ꯑꯌꯥꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯋꯥꯁꯤꯡꯇꯟꯅ ꯑꯊꯨꯕꯗ ꯇ꯭ꯔꯦꯗꯀꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇ꯭ꯔꯝꯞꯅ ꯃꯐꯝ ꯑꯗꯨꯒꯤ ꯅ꯭ꯌꯨꯖ ꯆꯦꯅꯦꯜ ꯐꯣꯛꯁ ꯅ꯭ꯌꯨꯖꯀ ꯋꯥꯔꯤ ꯁꯥꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯊꯨ-ꯍꯥꯊꯨ ꯆꯪꯁꯤꯟꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯅ USAꯒꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯇ ꯊꯝꯂꯛꯄ ꯇꯥꯔꯤꯐ ꯑꯗꯨ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯨꯕ꯭ꯔꯅꯤꯌꯝ ꯖꯣꯏꯁꯪꯀꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯃ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯀꯥꯟꯅꯃꯤꯟꯅꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯔꯤꯐ ꯋꯥꯡꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒ ꯕꯤꯖꯤꯅꯦꯁ ꯑꯣꯏꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯕ ꯋꯥꯐꯝ ꯂꯩꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ USAꯒ ꯌꯥꯅꯕ ꯄꯨꯔꯛꯄ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯍꯥꯊꯨ-ꯍꯥꯊꯨ ꯆꯪꯁꯤꯜꯂꯣꯏ ꯍꯥꯏꯈꯤ꯫ ꯑꯃꯤꯠ ꯁꯥꯍꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯐꯦꯜ ꯑꯣꯏꯈꯤꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜꯗꯗꯤ ꯊꯣꯛꯍꯟꯗꯕꯅ ꯆꯨꯝꯒꯅꯤ꯫ ꯃꯦ 10 ꯗꯒꯤ 23 ꯐꯥꯎꯕ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤꯗ ꯌꯦꯡꯕꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅ PR ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ CSO ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯐꯦꯁꯇꯤꯕꯦꯜ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯠꯇ ꯀꯨꯝꯃꯩꯒꯤ ꯂꯝ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯁꯔꯨꯛ ꯌꯥꯕ ꯇꯥꯔꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯗꯨꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜꯗ ꯃꯩꯇꯩꯁꯤꯡꯅ ꯁꯔꯨꯛ ꯌꯥꯅꯕ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤꯡ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯑꯔꯦꯝꯕ ꯑꯣꯏꯍꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯈꯤꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ-ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯅꯆꯤꯡꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ-ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ-ꯁꯦꯜꯂꯒ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯑꯃ ꯑꯅꯤꯈꯛ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯇꯝꯅ ꯆꯠꯄ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯕ ꯉꯝꯗꯅ ꯇꯣꯛꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄ ꯅꯨꯄꯥ-ꯅꯨꯄꯤ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯁꯣꯛ-ꯑꯄꯟ ꯀꯌꯥ ꯌꯥꯎꯕꯗ ꯅꯠꯇꯅ ꯒꯥꯔꯤ ꯐꯥꯎꯕ ꯊꯨꯒꯥꯏꯔꯛꯄꯗꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯎꯊꯣꯛꯈꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯕꯦꯜ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯞ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯍꯌꯦꯡ ꯁꯤꯔꯣꯏ ꯌꯦꯡꯕ ꯆꯠꯂꯨꯕ ꯃꯩꯇꯩꯁꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯆꯥꯎꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯅꯕ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯂꯪꯁꯤꯟꯕꯒꯨꯝ ꯊꯣꯛꯍꯟꯕ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯕ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯂꯥꯟ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯃꯊꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯆꯩꯔꯛꯁꯤꯗ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜꯗ ꯃꯩꯇꯩ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯐꯥꯎꯗꯨꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯕꯗꯤ ꯍꯤꯡꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯇꯨꯅ ꯑꯃꯗꯤ ꯎꯠꯇꯨꯅ ꯂꯥꯎꯊꯣꯔꯛꯄ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯀꯤ ꯃꯁꯛ ꯈꯪꯂꯕ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯚꯥꯔꯠꯀꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯒ
ꯐꯦꯜ ꯑꯣꯏꯗꯨꯅ ꯇꯣꯛꯈꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯁꯔꯨꯛ ꯌꯥꯕ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯆꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯆꯤꯡꯅꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯣꯛꯍꯟꯅꯕ ꯀꯔꯝꯕ ꯊꯕꯛ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯕꯛꯅ ꯎꯠꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯆꯨꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯆꯤꯡ ꯈꯛꯇꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯁꯤꯅꯗꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯁꯔꯨꯛ ꯌꯥꯕ ꯆꯠꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛꯇ ꯑꯃꯤꯠ ꯁꯥꯍꯅ ꯍꯟꯗꯛ ꯂꯥꯎꯊꯣꯛꯈꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯐꯦꯜ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯗꯁꯥ ꯑꯗꯨꯗꯤ ꯇꯥꯍꯟꯗꯕꯅ ꯆꯨꯝꯒꯅꯤ꯫